Kuki Singna Khurkhul maning Seijangpokpi Loukolda jangsilakpadagi ungkhatnakre. Ngasi ayub pung 10:30 taba matamda Imphal West ki Sekmai Police Station gi manung chanba Khurkhul maning Seijangpokpi da leiba Meiteigi Loukolda Jamphai Village ki Kuki Sing jangsilaga lau Unaba Hotnaraamle ungkhatnaba ama thokre. Thodok asigi matangda press na fangba pawgi matung innadi Kuki Sing aduna Meiteigi Loupu Sing adugi ayaba yauduna laufam Sing aduda jangsilakpadagi ungkhatnaba adu thokhibani. Kuki Sing aduna laufam Sing aduda jangsilakduna lau Unaba hotnabagi thawong adu miyam khangnarakpadagi mafam adugi miyoy Singna manak nakpada leiba CRPF ki kangbuda paw pikhi loinana khunja Singna security forces ki matenga loinana Kuki Sing adubu athingba pibaga loinana mafam adudagi tanthokhe. Adum oinamak thodok aduda asok apan natraga ka hena irang chauthokkhide. Sarkar gi maikaidagi chingkhong chingya da leiriba Meiteigi laufam Sing lau Unaba ahenba security forces Sing deploy tawduna ngak senbagi thabak Sing chathari hairabasu Kuki Singna Meiteigi laubuk Sing da changsinduna lau Unaba hotnaba amasung Meitei Singna makhoi gi laufam Sing da changduna lau Unaba hotnabada Kuki Singna athingba pibagi thodok singi manung channa ngasigi thodok adu chatharakhibare. Sarkar gi maikaidagi laumi Singna masagi laufam da lau Unaba hotnabada ayetpa athingba pidanaba thorang kaya laukhatli hairabasu Kuki Singna asiguma thawong Sing asi leptana chatharakpana mafam adugi laumi Singna pendaba kaya phongdorakle. Panba yabadi haukiba June 15 da Imphal East ki Seijangpokpida Meitei Singna lau khoinaba changmada Kuki Singna athingba pirakpadagi chawna ungkhatnaba thokhrabani. Masigi matungda ikan kanaduna Bishnupur district ki High Canal da lau khoiba changmada Kuki Singna nongmai kaplakpadagi laumi ama oithangba makhutta nongmaina panuna sokhibagi thodoksu leikhrabani.